ꯑꯗꯣꯝ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯚꯨꯠ ꯊꯦꯡꯅꯕꯤꯔꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯇꯨꯡꯗ ꯏꯟꯅꯔꯛꯄꯒꯨꯝ ꯏꯁꯥꯗ ꯊꯣꯛꯄ ꯅꯠꯇꯅꯗꯤ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯔꯣꯏ꯫ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯒꯗꯕ ꯋꯥꯔꯤꯁꯦ ꯑꯩ ꯏꯁꯥꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯥꯖꯕꯤꯕ ꯌꯥꯏ, ꯊꯥꯖꯕꯤꯗꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯑꯃꯝꯕ ꯀꯥ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯂꯦꯟꯕ ꯑꯣꯏꯅ ꯋꯥꯔꯤꯁꯦ ꯂꯣꯏꯕ ꯐꯥꯎꯕꯗꯪꯗꯤ ꯇꯥꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯨꯝꯕ ꯅꯍꯥ ꯀꯌꯥ ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯅ ꯇꯝꯅ ꯊꯕꯛ ꯁꯨꯅꯔꯤ꯫ ꯑꯗꯨꯒꯨꯝꯅ ꯑꯩꯁꯨ ꯅꯨꯡꯊꯤꯟꯗꯅ ꯀꯣꯂꯦꯖ ꯆꯠꯂꯒ ꯑꯗꯨꯒ ꯅꯨꯡꯗꯥꯡꯗꯅ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯀꯀꯥ ꯑꯃꯒꯤ ꯑꯣꯇꯣ ꯊꯧꯔꯝꯃꯤ꯫ ꯒꯥꯔꯤ ꯆꯠꯂꯤ ꯃꯈꯩ ꯄꯩꯁꯥ ꯐꯪꯕꯅꯤꯅ ꯃꯇꯝꯁꯤ ꯀꯌꯥꯝ ꯊꯦꯡꯉꯤ ꯊꯦꯡꯗꯦ ꯈꯪꯗꯦ, ꯄꯦꯁꯦꯟꯖꯔꯕꯨ ꯂꯥꯛꯂꯗꯤ ꯑꯗꯨꯝ ꯆꯠꯂꯤ꯫ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯄꯨꯔꯦ, ꯃꯤ ꯂꯥꯛꯇ꯭ꯔꯀꯥꯟꯗ ꯄꯥꯅꯕ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯈꯤ꯫ ꯑꯥꯒꯁ ꯊꯥꯅꯤ, ꯅꯨꯃꯤꯠꯇꯨ ꯑꯌꯨꯛꯇꯒꯤ ꯅꯣꯡ ꯆꯨꯕ ꯂꯦꯞꯇꯦ꯫ ꯑꯩ ꯅꯨꯃꯤꯠꯇꯨ ꯃꯍꯧꯁꯥꯒꯨꯝ ꯀꯣꯂꯦꯖ ꯆꯠꯂꯝꯃꯤ꯫ ꯅꯣꯡ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯥꯔꯅ ꯑꯩꯕꯨ ꯂꯦꯛꯆꯔ ꯂꯣꯏꯕ ꯐꯥꯎꯕ ꯃꯄꯥꯟꯗ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ꯫ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯩ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯂꯩꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒ ꯈꯔꯁꯨ ꯉꯥꯡꯅꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯃꯥꯒꯤ ꯕꯥꯔꯗꯦꯅꯤ꯫ ꯑꯩꯅ ꯄꯨꯡ 12ꯗ ꯋꯤꯁ ꯇꯧꯍꯧꯗꯕꯒꯤ ꯃꯥ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯕꯗꯁꯨ ꯃꯈꯣꯏꯁꯨ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯅꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯗꯥꯎ ꯌꯥꯝ ꯌꯥꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯗ꯭ꯌꯨꯇꯤ ꯆꯠꯄ ꯃꯇꯝ ꯌꯧꯔꯦ ꯈꯟꯗꯨꯅ ꯑꯩꯒꯤ ꯐꯣꯟꯗꯨ ꯆꯥꯔꯖ ꯇꯧꯁꯤꯜꯂꯒ ꯆꯥꯛ ꯆꯥꯊꯣꯛꯂꯦ, ꯑꯗꯨꯒ ꯀꯀꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯃꯥ ꯌꯥꯝ ꯊꯦꯡꯉꯝꯃꯤ꯫ ꯑꯩꯒꯤ ꯀꯥꯗ ꯃꯩ ꯃꯨꯊꯠꯂꯝꯂꯒ ꯀꯀꯥꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯀꯀꯥ ꯍꯜꯂꯛꯑꯦ, ꯑꯩꯉꯣꯟꯗ ꯁꯣ ꯄꯤꯔꯒ ꯍꯥꯏꯔꯛꯏ, "ꯇꯣꯝꯕꯥ, ꯉꯁꯤꯗꯤ ꯅꯣꯡ ꯌꯥꯝ ꯆꯨꯏ, ꯐꯖꯅ ꯆꯠꯂꯨꯀꯣ"꯫ ꯑꯩꯅ "ꯍꯣꯏ ꯀꯀꯥ" ꯍꯥꯏꯗꯨꯅ ꯑꯩ ꯑꯣꯇꯣꯗꯨ ꯊꯧꯗꯣꯔꯛꯑꯦ꯫ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯌꯧꯗꯨꯅ ꯑꯩ ꯒꯥꯔꯤ ꯈꯥꯝꯃꯦ꯫ ꯄꯨꯡ 10-11 ꯇꯥꯗꯣꯔꯦ, ꯑꯗꯨꯕꯨ ꯃꯤ ꯑꯃꯇ ꯂꯥꯛꯇꯦ꯫ ꯒꯥꯔꯤꯁꯨ ꯏꯆꯠ ꯆꯠꯅꯗꯦ꯫ ꯑꯩ ꯏꯁꯩ ꯇꯞꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯈꯟꯗꯨꯅ ꯑꯩ ꯒꯥꯔꯤꯗꯒꯤ ꯃꯤꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯁꯣꯔꯣꯛ ꯋꯥꯡꯃ ꯑꯁꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯩ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯦ꯫ ꯆꯍꯤ 55ꯃꯨꯛꯀꯤ ꯂꯦꯡꯒꯥ ꯑꯣꯏꯅꯤ꯫ ꯑꯉꯧꯕ ꯐꯨꯔꯤꯠ ꯂꯤꯠꯂꯤ, ꯑꯗꯨꯒ ꯁꯥꯇꯤꯟ ꯑꯃꯁꯨ ꯄꯥꯏ꯫ ꯃꯅꯥꯛ ꯌꯧꯕꯒ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯒꯥꯔꯤꯗ ꯐꯠ ꯀꯥꯈꯠꯇꯨꯅ ꯐꯝꯈ꯭ꯔꯦ꯫ ꯑꯩꯅ "ꯀꯗꯥꯏ ꯌꯧꯕꯤꯗꯣꯏꯅꯣ" ꯍꯪꯕꯗ ꯂꯦꯟ ꯅꯝꯕꯔ 5 ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯗꯨꯅ, "ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯅꯣꯡ ꯆꯨꯔꯤꯁꯦ ꯇꯨꯔꯦꯜꯒ ꯂꯣꯏꯅ ꯆꯥꯎꯕ ꯇꯥꯔꯦ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯇꯞꯅ ꯈꯨꯝꯃꯛꯏ, ꯑꯩꯅ ꯅꯨꯡꯗ ꯈꯜꯂꯤ, ꯋꯥꯒ ꯌꯥꯝ ꯉꯥꯡꯗꯦꯅꯦ꯫ ꯑꯩ ꯔꯦꯗꯤꯑꯣꯒꯤ ꯏꯁꯩꯗꯨ ꯈꯔ ꯍꯧꯍꯜꯂꯝꯃꯤ꯫ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯩꯅ ꯒꯥꯔꯤ ꯃꯤꯡꯁꯦꯜꯗ ꯌꯦꯡꯉꯨꯕꯗ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯐꯦꯠꯇꯪ ꯅꯣꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯍꯟꯗꯨꯗꯤ ꯇꯨꯃꯤꯟꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯅ ꯁꯥꯡꯅꯗꯤ ꯊꯧꯔꯛꯂꯦ꯫ ꯌꯨꯝꯂꯛꯁꯤꯡ ꯍꯦꯟꯗꯣꯛꯇꯨꯅ ꯂꯝꯍꯥꯡꯁꯤꯡ ꯑꯣꯏꯕ ꯍꯥꯏꯋꯦꯔꯣꯝꯗ ꯌꯧꯔꯛꯑꯦ꯫ ꯅꯨꯡꯇꯤꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯉꯁꯤꯗꯤ ꯒꯥꯔꯤ ꯈꯔ ꯂꯠꯂꯤ꯫ ꯁꯨꯝ ꯊꯧꯔꯛꯄꯗ ꯂꯥꯞꯅ ꯅꯨꯄꯥ ꯑꯅꯤꯈꯛ ꯎꯔꯛꯏ꯫ ꯅꯨꯄꯥ ꯑꯃꯅ ꯒꯥꯔꯤ ꯃꯆꯥꯗꯨ ꯏꯜꯂꯤ, ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯒꯥꯔꯤ ꯈꯥꯝꯅꯕ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯇꯨꯡꯗ ꯐꯝꯂꯤꯕ ꯑꯍꯟ ꯑꯗꯨꯗ "ꯒꯥꯔꯤ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ, ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯅꯣꯡꯅꯒ ꯆꯨꯕꯒ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯗ"꯫ ꯑꯍꯜ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯤꯡꯁꯦꯜ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯑꯩ ꯃꯈꯨꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯒ ꯈꯥꯝꯃꯦ, ꯑꯗꯨꯒ ꯌꯦꯡꯂꯨꯕꯗꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯅ "ꯁꯟꯖꯤꯠ, ꯅꯪ ꯑꯣꯏꯔꯦ, ꯀꯩꯗꯧꯔꯦ" ꯍꯪꯉꯨꯕꯗ ꯑꯩꯕꯨ ꯎꯔꯒ ꯁꯟꯖꯤꯠꯇꯨ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ "ꯇꯣꯝꯕꯥ, ꯅꯪ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ, ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯒ ꯊꯥꯎ ꯂꯣꯏꯊꯣꯛꯈ꯭ꯔꯦ". ꯑꯩꯅ "ꯅꯪꯒꯤ ꯊꯥꯎ ꯂꯣꯏꯕꯁꯤꯗꯤꯕꯥ, ꯑꯩꯉꯣꯟꯗ ꯈꯔ ꯌꯥꯎꯔꯤ, ꯁꯤ ꯄꯤꯔꯝꯒꯦ". ꯁꯟꯖꯤꯠꯅ ꯑꯩꯒꯤ ꯐꯣꯟꯗꯨ ꯍꯪꯂꯛꯏ꯫ "ꯅꯪꯒꯤ ꯐꯣꯟꯗꯤ ꯚꯥꯏ"꯫ "ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯝꯕꯅꯦ ꯂꯤꯂꯤꯗꯣ, ꯅꯪꯒꯤ ꯐꯣꯟ ꯆꯠꯇꯦ ꯍꯥꯏꯅ꯫ ꯅꯕꯥꯅꯤ ꯁꯥꯎꯅꯈꯤꯕ꯭ꯔꯣ"꯫ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯍꯌꯦꯡꯗꯤ ꯀꯣꯂꯦꯖꯇ ꯑꯩ ꯂꯣꯏꯔꯦꯗꯅ, ꯂꯤꯂꯤꯅ ꯑꯩ ꯍꯥꯠꯄ ꯇꯥꯔꯦ꯫ ꯐꯣꯟꯁꯨ ꯌꯨꯝꯗ ꯊꯅꯝꯃꯦ꯫ ꯇꯟꯖꯥꯗꯨꯗ ꯁꯟꯖꯤꯠꯅ "ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ ꯅꯇꯣꯝꯗ? ꯃꯤ ꯂꯧꯕ ꯆꯠꯂꯤꯔꯣ"꯫ ꯑꯩꯅ "ꯏꯇꯣꯝꯇ ꯅꯠꯇꯦ, ꯄꯦꯁꯦꯟꯖꯔ ꯌꯥꯎꯔꯤꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯅ ꯑꯣꯇꯣꯗꯒꯤ ꯅꯥꯀꯟ ꯌꯦꯠꯂꯣꯏ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗ꯭ꯔꯦ꯫ "ꯆꯦꯜꯂꯝꯃꯅꯤ ꯑꯍꯟꯗꯣ, ꯑꯩꯅ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤ ꯍꯥꯏꯔꯨꯕꯅꯤ", ꯁꯟꯖꯤꯠꯅ ꯍꯥꯏꯔꯛꯏ꯫
ꯑꯩꯅ ꯅꯪꯒꯤ ꯑꯣꯛꯇꯣꯁꯤ ꯂꯥꯞꯄꯤꯉꯩꯗꯒꯤ ꯎꯔꯦ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗꯦ꯫ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯝꯃꯤ꯫ ꯚꯥꯔꯥ ꯄꯤꯔꯅꯤ ꯈꯟꯗꯅ ꯆꯦꯟꯈꯤꯕ ꯑꯣꯏꯔꯝꯅꯤ꯫ ꯑꯩ ꯁꯟꯖꯤꯠꯇ ꯊꯥꯎ ꯄꯤꯔꯝꯃꯒ ꯂꯥꯛꯑꯦ꯫ ꯈꯔ ꯂꯥꯛꯂꯕ ꯃꯇꯨꯡ ꯕꯁ ꯁ꯭ꯇꯣꯞ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯒꯥꯔꯤ ꯈꯥꯝꯃꯛꯏ꯫ ꯃꯈꯣꯏꯒꯤꯗꯨ ꯈꯔ ꯂꯥꯞꯄꯤ ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯝ ꯊꯤꯜꯂꯦ꯫ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯦ꯫ ꯄꯨꯡꯁꯨ 12:30 ꯇꯥꯁꯤꯜꯂꯛꯂꯕꯅꯤ꯫ ꯑꯩꯅ ꯃꯤꯡꯁꯦꯟꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯁꯤꯁꯨ ꯑꯃꯨꯛ ꯆꯦꯟꯈꯤꯗꯅꯀꯣ꯫ ꯈꯔ ꯆꯠꯂꯒ ꯃꯤ ꯑꯃ ꯂꯦꯞꯂꯤꯕꯗꯨ ꯎꯔꯛꯏ꯫ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯨꯕꯗ ꯉꯁꯥꯏꯒꯤ ꯑꯍꯟꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯩ ꯁꯥꯎꯅꯤꯡꯅ "ꯀꯀꯥ, ꯑꯩꯒꯤ ꯚꯥꯔꯥ ꯄꯤꯔꯝꯃꯨ, ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯦꯟꯈ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯇꯨꯡꯗ ꯐꯝꯃꯤꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯈꯔ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯑꯩꯅ "ꯚꯥꯔꯥ ꯄꯤꯔꯛꯑꯣ ꯀꯗꯥꯏ? ꯃꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯣ? ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯨ?" ꯑꯩꯅ ꯑꯗꯨ ꯀꯟꯅ ꯍꯥꯏꯔꯗꯨꯐꯥꯎ ꯀꯔꯤꯁꯨ ꯈꯨꯝꯃꯛꯇꯦ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩ ꯄꯤꯒꯦ ꯏꯕꯨꯡꯉꯣ꯫ ꯈꯔ ꯆꯠꯂꯒ ꯑꯩꯒꯤ ꯌꯨꯝ ꯂꯩꯔꯦ꯫ ꯃꯐꯝꯗꯨ ꯌꯧꯔꯒ ꯑꯩ ꯁꯣꯏꯗꯅ ꯄꯤꯔꯒꯦ." ꯑꯍꯟꯗꯨꯒꯤ ꯃꯇꯧ ꯎꯔꯒ ꯑꯩꯅ ꯀꯥꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯟꯗꯨꯒꯤ ꯌꯨꯝ ꯂꯣꯝꯗ ꯒꯥꯔꯤꯗꯨ ꯊꯧꯔꯝꯃꯤ꯫ ꯑꯩꯅ ꯃꯤꯡꯁꯦꯟꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯔ ꯊꯧꯔꯕ ꯃꯇꯨꯡ ꯒꯥꯔꯤ ꯈꯥꯝꯃꯨ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯅꯥꯀꯟꯗ ꯌꯦꯡꯉꯨꯕꯗ ꯌꯨꯝ ꯑꯃꯠꯇꯁꯨ ꯂꯩꯕ ꯎꯗꯦ꯫ ꯑꯩꯅ "ꯀꯀꯥ, ꯁꯦꯜ ꯌꯥꯎꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯌꯨꯝꯐꯥꯎ ꯑꯩ ꯊꯤꯟꯖꯔꯝꯃꯒꯦ." ꯇꯨꯡꯗ ꯐꯝꯂꯤꯕ ꯃꯇꯩ ꯃꯅꯥꯎꯗꯨꯅꯁꯨ "ꯀꯀꯥ, ꯑꯩꯈꯣꯏ ꯄꯤꯔꯒꯦ, ꯑꯗꯨꯝ ꯇꯣꯡꯉꯣ, ꯑꯆꯤꯛꯄ ꯂꯝꯕꯤꯁꯤꯗ ꯀꯨꯝꯕꯤꯒꯅꯨ." ꯑꯍꯟꯗꯨꯅ ꯅꯝꯗꯅ ꯀꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯣꯀꯦꯠꯇꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯛꯏ꯫ ꯁꯦꯜꯗꯨ ꯂꯧꯊꯣꯛꯄꯗ ꯂꯨꯄꯥ 10 ꯆꯞꯄꯤ ꯑꯃ ꯃꯈꯥꯗ ꯇꯥꯔꯝꯃꯤ꯫ ꯑꯍꯟꯗꯨꯅ ꯈꯨꯟꯒꯦ ꯇꯧꯕꯗ ꯑꯩꯅ "ꯀꯀꯥ, ꯌꯥꯅꯤ, ꯑꯩ ꯈꯨꯜꯂꯒꯦ" ꯍꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯄꯗ ꯑꯩ ꯏꯁꯥꯗꯣ ꯅꯤꯛꯈ꯭ꯔꯦ꯫ ꯃꯤꯍꯨꯜꯒꯁꯦ ꯂꯦꯞꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯩ ꯀꯤꯕꯅ ꯏꯁꯥꯁꯦ ꯅꯨꯡꯁꯥꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯑꯩ ꯁꯦꯜꯒ ꯂꯧꯗꯅ ꯒꯥꯔꯤ ꯊꯨꯅ ꯊꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯇꯨꯡꯗ ꯐꯝꯂꯤꯕ ꯄꯦꯁꯦꯟꯖꯔ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯒꯦ? ꯉꯁꯥꯏꯗꯒꯤ ꯁꯦꯜꯒꯤ ꯉꯥꯡꯅꯔꯒ ꯍꯧꯖꯤꯛꯅ ꯂꯧꯗꯕꯤꯗ ꯂꯥꯛꯂꯤꯁꯤꯅ?" ꯑꯩꯅ ꯃꯤꯡꯁꯦꯜꯗ ꯌꯦꯡꯉꯒ "ꯀꯅꯥꯝꯇ ꯇꯨꯡꯗ ꯌꯦꯡꯉꯨꯅꯨꯀꯣ, ꯃꯐꯝꯁꯦ ꯂꯥꯟꯊꯣꯛꯈꯤꯁꯅꯨ, ꯑꯗꯨꯒ ꯍꯥꯏꯒꯦ." ꯄꯦꯁꯦꯟꯖꯔ ꯑꯅꯤꯗꯨꯅ "ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯌꯥꯝ ꯀꯤꯔꯤꯗꯨꯕꯨ?" ꯑꯩꯅ ꯀꯔꯤꯁꯨ ꯀꯤꯗꯕ ꯁꯥꯔꯒ "ꯀꯩꯁꯨ ꯅꯠꯇꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯑꯩꯕꯨ ꯎꯔꯒ ꯑꯉꯛꯄꯗꯤ ꯄꯣꯛꯂꯝꯒꯅꯤ꯫ ꯑꯩꯅ "ꯂꯝꯕꯤꯁꯤꯗ ꯑꯦꯛꯁꯤꯗꯦꯟꯒ ꯊꯣꯛꯈꯤꯕ ꯂꯩꯕ꯭ꯔꯥ?" ꯍꯪꯂꯝꯃꯤ꯫ ꯍꯪꯕ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯨꯄꯤ ꯑꯗꯨꯅ "ꯑꯥꯗꯒꯤ ꯁꯤ ꯍꯧꯖꯤꯛꯀꯤ ꯑꯍꯟꯗꯨ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛꯇ ꯂꯩꯍꯧꯕꯗꯨ ꯀꯃꯥꯏꯅ ꯁꯤ ꯌꯧꯔꯛꯂꯤꯕꯖꯥꯠꯅꯣ?" ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯟꯗꯒꯤ ꯎꯔꯦ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ꯫ ꯎꯔꯨꯕꯗ ꯏꯁꯥꯁꯤ ꯁꯣꯔ ꯍꯣꯟꯒꯠꯂꯝꯃꯤ꯫ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯕ ꯁꯛꯐꯝ, ꯂꯧꯐꯝ ꯈꯪꯗ꯭ꯔꯕ ꯃꯃꯥꯏ ꯑꯗꯨ꯫ ꯑꯩꯅ ꯀꯤꯗꯕ ꯁꯥꯔꯒ "ꯏꯇꯩꯃ, ꯃꯤꯠꯇꯨ ꯈꯨꯝꯖꯤꯟꯕꯤꯌꯨ, ꯇꯥꯃꯣ, ꯃꯤꯠ ꯎꯏꯁꯤꯟꯕꯤꯌꯨ, ꯏꯁꯣꯔꯕꯨ ꯁꯣꯟꯕꯤꯌꯨ, ꯀꯩꯁꯨ ꯇꯧꯔꯣꯏ." ꯑꯩꯅ ꯑꯗꯨ ꯍꯥꯏꯔꯒ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯔꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯡꯁꯤꯗ ꯂꯦꯞꯇꯨꯅ ꯒꯥꯔꯤ ꯈꯥꯝꯂꯦ꯫ ꯑꯩ ꯊꯧꯅꯥ ꯄꯨꯡꯕ ꯄꯨꯊꯣꯛꯇꯨꯅ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯔꯤ꯫ ꯃꯥꯡꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯉꯥꯏꯈꯣ, ꯅꯪꯒꯤ ꯁꯦꯜ ꯂꯧꯈꯣ, ꯉꯥꯏꯈꯣ, ꯅꯪꯒꯤ ꯁꯦꯜ ꯂꯧꯈꯣ" ꯍꯥꯏꯗꯨꯅ ꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗꯨꯒ ꯇꯥꯟꯅꯔꯛꯏ꯫ ꯃꯅꯤꯡꯗ ꯐꯝꯂꯤꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯀꯤꯕꯅ ꯃꯁꯥꯗꯨ ꯅꯤꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯤ꯫ ꯑꯩ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯂꯝꯗꯦ꯫ ꯋꯥ ꯍꯥꯏꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ꯫ ꯏꯁꯥꯁꯦ ꯀꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯒꯥꯔꯤ ꯑꯗꯨ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯊꯧꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯥꯡꯁꯤꯗ ꯑꯉꯧꯕ ꯃꯃꯤ ꯑꯃ ꯂꯦꯞꯂꯒ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯨꯡꯗ ꯐꯝꯂꯤꯕ ꯄꯦꯁꯦꯟꯖꯔꯒꯤ ꯅꯥꯛꯇ ꯃꯃꯤ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯎ ꯂꯥꯎꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯩ ꯏꯁꯥꯁꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕꯒꯨꯝ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯛ ꯌꯥꯝ ꯀꯤꯕ ꯑꯩ ꯑꯃꯨꯛꯇꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤ꯫ ꯃꯃꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯃꯤꯡꯁꯦꯜꯗ ꯌꯦꯡꯗꯨꯅ "ꯇꯥꯃꯣ, ꯃꯤꯠ ꯍꯥꯡꯗꯣꯛꯄꯤꯔꯣ, ꯁꯤ ꯌꯧꯔꯗꯤ ꯂꯥꯛꯂꯔꯣꯏ." ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ "ꯇꯥꯔꯤꯕ? ꯃꯤꯠ ꯍꯥꯡꯉꯨ, ꯌꯨꯝ ꯌꯧꯒꯗꯕ ꯃꯤꯅꯤꯠ 5ꯗ ꯉꯥꯏꯔꯦ." ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯊꯥꯜꯂꯤꯕ ꯄꯣꯁꯀꯤ ꯃꯩꯉꯥꯟꯁꯤꯡꯗꯨ ꯎꯔꯒ ꯑꯩ ꯍꯤꯡꯒꯗꯕ ꯃꯥꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ "ꯃꯐꯝꯗꯨ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯝ ꯊꯣꯛꯄꯅꯤ, ꯉꯔꯥꯡꯁꯨ ꯃꯤ 2 ꯁꯤ ꯍꯥꯏꯕꯅꯤ ꯑꯦꯛꯁꯤꯗꯦꯟꯗ." "ꯑꯗꯣ ꯉꯁꯥꯏ ꯑꯦꯛꯁꯤꯗꯦꯟꯒꯤ ꯃꯔꯝꯗ ꯀꯔꯤꯒꯤꯅꯣ ꯍꯪꯉꯤꯗꯣ?" ꯑꯩꯅ ꯈꯨꯝꯃꯤ꯫ "ꯑꯩꯅ ꯉꯁꯥꯏ ꯑꯍꯟꯗꯨꯒꯤ ꯁꯦꯜꯗꯨ ꯂꯧꯈꯠꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯧꯊꯕꯗ ꯑꯍꯟꯗꯨꯒꯤ ꯃꯈꯣꯡꯗꯣ ꯑꯣꯟꯅ ꯇꯩꯅ ꯄꯥꯟꯗꯨꯅ ꯏꯅ ꯇꯞ ꯇꯞ ꯇꯥꯔꯝꯃꯤ." ꯑꯩꯅ ꯒ꯭ꯌꯥꯟ ꯃꯥꯡꯗ꯭ꯔꯤꯉꯩ ꯁꯣꯔꯣꯛꯀꯤ ꯅꯥꯀꯟꯗ ꯊꯦꯠꯂꯤꯕ ꯕꯣꯔꯗꯇꯨꯗ ꯎꯔꯝꯃꯤ, "ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃꯁꯨꯡ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯑꯥꯠꯃꯥꯒꯤ ꯁꯥꯟꯇꯤꯒꯤꯗꯃꯛ." ꯑꯗꯨ ꯎꯔꯒ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯥꯛꯇ ꯀꯅꯥꯅꯣꯝꯃ ꯑꯣꯄꯔꯦꯁꯟ ꯇꯧꯔꯝꯃꯤ꯫ ꯑꯩ ꯏ ꯅꯥꯏ ꯇꯥꯕ ꯎꯕ ꯌꯥꯗꯦ, ꯌꯦꯡꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫
Mapanda aigi imung manung phamduna kaptuna leiri. Manaktuda ward boy amana asokpa nupi ama trolley-da haptuna manungda pusili. Nupi adugi masadu ina punuluble. Asokpana masaktu lokpham khangdre. Tanjaduda matungda nupi amasu inari. Nupidugi masadusu asokpa ngakta. Haujik pusingkhiba nupiduga masak chap manai. Phaibok oirambashu yai. Aingonda sauna yenglamlaga changkhre. Aina onthoklakpada aina ngasai tholakliba ka adu ure. Ai ngakpaga pakhatpagana manungda chensinduna yenglubadadi aina uribadu thajaramdi. Karino ai haifam khangtaba awawa amana tawribadu karino. Yenglubada aigi isado postmortem tawduna leirami. Masini aigi wari asi numitugi thodok aduna thawaiga hakchanga sinarasi phau akiba adudi kopa leitre.